President rule Leirubadagi Eikhoigi Oiba Leingak Leijaduna Eramdam Asida Eng Chikpa Tangdu LEITABA OIRAGANI HAINA LEIRURAGA KUKISINGNA CHATHARAKLIBA MEEHAT MEEPUNGI THOUDOK CHENNABASIng LEINGAKNA ATHUBADA LOGI OIBA CHEIRAK PIYU HAINA YAIRIPOK MAIKEIGI MEEYAMNA WAKAT KHONGJANG CHANGSINKHRE THA ASIGI TARETA TUROंglaubi awang leikaida kuki narco terroristsingna ahingda bom kapsinduna piklibi angang ani hatkhiba aduga mamabuna sokhankhiba thoudok amadi makha chatharakpada miyamgi ihauda CRPF na nomai kaptuna micham ahum sihankiba thoudoksen adubu yaningdaba phongdokladuna amuko kohar MSF amawaba amadi PLM gi liching makhada manipur gi tongan ba mafam kyada changsilakpa khongjang singi saruk ama oina Laimanai Youth Club YAIRIPOK CY Nongpok Ningthau Youth Association NNYA YAIRIPOK Top Chingtha Youth Progressive Organization TYPO amadi apunba nupi khunai lamjing meralup ANKLML Imphal East YAIRIPOK 1 Imphal East District United Club Organization IEDUCO amasung Eastern Club Development Organization ECDO na khutsam naraga punna sinduna Imphal East ki YAIRIPOK Laimanai Thongkhong Kaithelda wakat khongjang adu changsin kibani tongan balup singi luchingba singchu saruk yaduna hojik oiriba phibam masigi matangda sandokna miyamda wafom kya thamki ngasigi wakat khongjang aduda saruk yariba singna long live manipur Eikhoigi leba Eikhoina ngakchagadabani go back central force micham hatpa yaningde turonglaubi thodok yaningdaba amadi manipur gi saktam kaiba yaroi haibna chingba kholaw kyasu lauki ngasigi wakat mifam aduda ANKLML gi makad leiba Laimanai Top Chingtha Yambem Nungai Pokpi Lairong Thel Pitra Nungbram amasung Kaithel Manbina Chingbagi Maira Paibi Lupsing Amadi Club Singi Mihu Chingna Sarukyaki Wakat Khongjang aduda Sarukyaki bi ANKLML Imphal East YAIRIPOK 1 gi President Ima Asem Ibe Tombina Phongdokibada President rule gi Leingak Leirambadagi Eikhoi Miyamgi Oiba Leingak lakpadagi Eikhoi micham miyam sing mahausa gumna Eng Chikpa Tangdu LEITABA phangduna leiragani khanduna Lanthengana ba icha isu singna pairamba khutlai kaya mama oibi sing yauna governor da pikhat khrabani adumokpo handak nawhumna turonglawbida kari su khangjadribi piklibi angang ani bu bom kapsenduna mama ga setna khaina hanba amadi thodok adubu pendabi kholaw lauzaba micham ahum amasu CRPF na nomaina kaptuna hatok pikhiba aduga litan lomna su tangkhol micham ani bu KUKISINGNA hatokhiba sida thamoi sokna yaningdaba pendaba phongdoktuna Maira Paibi Lupsing amadi club kapunna wakat mifam pangthokpani micham miyamgi damakni haiduna thodang kaya kokthakta thangat piriba luchingba sing maru oina deputy CM gi phampai dibi nemcha kibgena magi pokna pham maramdamda leidiba sing karigi CHEIRAK piba ngamdribano chief minister amadi MLA minister singna ima lebak manipur gi asengba macha sing oirabadi athubada manipur asida tangdu LEITABA Eng Chikpa adu puraknaba honabiyu haiki handak torong laubi sidaida akhoi sahi mamana mathada konjari batumdana leriba isu ani hutena nongma bomna pandana mama macha kaina hale ado ngasi ma makhoi du adu haina mama macha kaina hale lona landaba amadi lona nibu landaba lona hatpa haiba thabak si yaning ni haina madu gi damakta khongjang changoba isa ani masu CRPF ki nongmaina kaptra hale loina na hatakta su amu kukina tangkhulani mohale huji mi tare sure Eramdam Asida yamna shanti hamjale yamna nungarani akhoi government senjare president rule leitare president rule leibada akhoi na kijaramba isa isu singna kijaramba president rule hek lakpada ngasi akhoi gi landam jigi isa isu puna magna mama singa loina na makota pairamba namdana lauruba lan thengna ba pot bayam do ngasi kokthong na haraga bagok to bhaja saraga ngasi governor gi makuta sinna thoraba aikoi shanti phangane haina khallaba matam sida anauba lalong anauba lanjang torokna ngasi di aikoi Eramdam ngasi phammi mama khuding makki thamoi je kappi bhani karigi no habada tummi mama sadubu mathadagi nomaina paraga siraga no pak phangjaba macha sunati hai yam kuina phangjaba macha ne adugi thamoi do ngasi koi family ba mayam je sigi thamoi nong do soktana magi sokhi bano mitadagi ngasi wok je khoi chapam thapam khangde adubu khoi khudakta lal agitation taujade karigi no habada akoi popular go mera malere akoi CM ma malere akoi gi kuki gi saita memcha ki kena deputy CM ole
tangkhunda ma deputy sem ohela adunadi ngasi maigai sida ma khoi gi asauba amamam lairabanina sigumba solution ja fajana ing matana loisan gi ba yai khalaga ngasi taptha na khoi je hoji khata ngasi khoi dharna phami khoi agitation changi kari ki mi se phabi roba kari gi ngamdri no ba nem chaki gena ada deputy sem ohela kari gi magi maram dandu da magi nomai kasalba mi phaba ngamdri na ba ngasi khoi tambak sida oyamu oh padagi longba una khongba lupa loi deng da ngasi di se su loi lai phong thang ka khawai amata khawai akoi sida thom moyo ngasi di lamdam da thokpudo ngasi bhawa kana gumba ma kana ai ni ma ni mu ni hana haina takpa ngamdaba leihak podo adu ngasi akoi thamoi sida warok jai akoi leiba ki jai akoi tum ki jai akoi isa sing isujing chathokra kana akoi karam na pusi jilen min nadage makoi karam dorong ga haiba ngamdra aduna ngasi sengadi lamdam asibu haja sarga kokthong nagan hena pubiriba akoi gi mantri mandol sing akoi gi cm akoi gi haja ga akoi gi cm akoi gi mantri mandol sing aina khullo nadara hajari lamdam asi kanbiu manipur imagi mapari asengba manipur imagi I asengba oirabdi manipur imase amutang kan miraga Tronglawida kuki melete